Akasvani Imphal Wahengbam Rajesh na pau pajari ahanbada maruiba pau Bishnupur jilagi Tronglaw with ngasi ayuk kuki militant singna bom kapsilakre asok apan yaudi hari Manipur police na Imphal iski Bungbol Kulenda ti humbagi tabak chatabada yam laba kuchukulai kya fagale amasung academic sahi lisingani kunmari kunmangagi oina National Means Cum Merit Scholarship Scheme gi application pisilapi matam sarkar na thasi kuntra phawwa sangdokre Bishnupur jilagi Moirang Police Station nakponba Tronglaw bidangasi ayuk kuki militant singna bom kapsilakre hairi aikoigi Bishnupur paumi RK Manipur sanana police ki pau paladun hai ngasi ayuk anganba pung mari minute kunchatpa adwaida Tronglaw bi makha lekai da leiba kaisam loken koba mioi amagi ingkolda bom madu thadarakibani hairi bom madu nongchup thangba thangjing jinglomdagi kablakpani hairi bom maduna toilet ama mang thahanki amadi khan nongpok thangba sarukta leiba Radha Mandap amasu amangata khara thoki hairi pau asin hai thodok aduda haujimaki oina misi mina amadi asok apan thopagi pau leite Security Force na Raija asigi sing amasung tampaki singnaba mafamsingda thihumbagi thabak leptana chathari Manipur Police ki paun hai Imphal iski bungbol khulenda thihumbagi thabak chathabada 9mm pistol ama 60mm caliber launcher ama magazine yawba .177 rifle ama 12 bore double barrel rifle ama pumpy gun ama magazine yawba .32 pistol ama hand grenade mari anti riot stun grenade ama Pompi mortar cell ama nongwai marusing amadi pokhai bayaba masak matumsing phagale hari Maragasida akanba cheksil thoranga loinana National Highway 37 da gari sama kuntra amasung National Highway 2 da gari chani tara mari asoengam yaudana pusilakre hari Kangpokpi jilagi Daily amasung Yaikon pau marakta singning khaibadagi lambi chatpa yadana leirakpa adu ngarang semjillaba matung gari sing chatpa haure hari adu moinamak mafam asda amuk hana singning khairakpagi oithokpa lei Aikoigi Kangpokpi paumi Gugun Singh Singsit na hai lambi astegi laikom sing loktokrabasu gari sing chatok chasin tawbada maruina passenger puba gari chatok chasin tawbada khudong chadaba chauna mayok nari lambi asi lanthok na bohonabada pung kaya marum changli Amaromda lambi thaiduna gari chanhanbigi thorangsu paikale mafam aduda excavator seasonaduna lambi sengdokpa amadi gari chinglaga chahanbigi thabaksing chathari police na lambi sengdokpagi amadi gari chathok chasin da apanaba pidanaba kanna honari kuntramapan Chuba National Eye Donation Fortnight lisingani kunmari ngasi Imphal gi Chingmairong de leba Hotel Classic Grande da pangthok lagani National Program for Control of Blindness and Visual Impairment National Health Mission Manipur amasung Directorate of Health Services Manipur na sinba tharum adda Raijagi Haksel amasung Yaipe Yumbal Mantri Dr. Sapam Ranjan Singh saruk yagani Thaurongi saruk ama oina Dr. amasung Sangsan Kayamarumda Appreciation Award amadi Thauram asiga mari lenana pangtokpa layekpa sangdamnabada makok mathang tarabasingda manamathum yentokani District Youth Affairs and Sports Office Thawalna Sindhuda Jila Thaki Youth Festival Lisingani Kunmari Thasi Kundagina Kunithoi Phawba Jila Asigi Hauktabi Lampak Khetri Laikai Leba Multi-Purpose Indoor Hall da Pangthok Lagani Festival asida sahi tara manga dagina kumapan phawgi manungda leiba singna saruk yaba yagani Thasigi tara nipan phawbada saruk yagadaba singna phom pisilakadabani akupa marol office asdigi khangba yagani tabiriba pawasi Akasvani Imphal dagani Academic sahi lisingani kunmari kunmangagi oina National Means Cum Merit Scholarship Scheme gi application pisilapagi matam sarkar na thasi kuntra phawba sangdokre Kendrigi Shiksha Mantraloin hai scheme asigi makhada senthok ningthina lejataba imung manungi mark wangna phangba mahiroi singda class 12 phawba lairik tamhanduna mahi tamba toktanaba pandamda scheme asigi makhada scholarship asi pibani National Scholarship Portal gi khutangda application pisilangba sahi asigi June kuntra degi haukibani scheme masiga mari lenana Raija amasung Indian Territory Sarkar singna pangthokpa parikada mark wangna phanglakpa class 9 tamliba mahiroi singja sahi kudingi lupa lakh amamangi scholarship piri Mantraloin hai scholarship asi angang adugi academic performance yenglaba matung class 10 degi 12 phawba amuk makha hanna samthagani scheme masi sarkar gi school sing government aided amadi local body school sing da tamliba mahiroi sing kaktuna thaba yagani scheme masi gi makhada mahiroi amamamda tha khodingi lupa lising 12 pigani
Paris Paralympics da Bharat na hauji phawbada sanagi takaman manga lupagi mapan amasung senjengi tara matoi punna takaman kun manga phangduna Paralympics ki itihas da khwaidigi takaman masing yamna phangba oire. Paralympics asida Bharat na takaman masing yamna phanglapada Pradhan Mantri Narendra Modi na thagatpa phongdorokli. Ngarang nupagi judo masana da kilogram humpugi kanglupta Bharat na senjengi takaman ama phangke. Pradhan Mantri Narendra Modi da ngasi Jal Sanchay Jal Bhagidari hawdolagani thawrang ngasi video conferencing ki kutangda Gujarat ki Surat ta hawdokadabani thawrang ngasi hawjik paikhaliba Jal Shakti Abhiyan ga mari leinana paikakpani Jal Sanchay Jal Bhagidari asina miyam local body sing industry sing amasung stakeholder sing bu nongdagi sing lokpa haibadi rain water harvesting ki thawrang paikhatnabani catch the rain campaign ki program asina ising watnabagi thawrang ni program asigi makhada Gujarat sinba bada rainwater harvesting structure lising kunmari chanipan sengwatnaba pandam thamli ngasi phongba pawse singi maroiba pawsing gi damak hauji khetrimem Ganga leire Ganga Thagatsari Rajesh pawse sing ngasi phongnari be headline sing amaga iman manadre adum oinamak ngarang ojagi namit pangthokiba amadi maduda oja tarukta state award khosina kibaga mari leinaba paw Manipur News Pongnapham amasung Isel Express ki ahan headline tawri Pawasi Naharol gi thaudangdana anisube headline tawre patient ama laikidabagi damak lupa lak yangkhai mari lising tara taret ki senpham compensation oina pinana ba khanghan khre haiba pawna huyalan pawgi ahan headline tawri Manipur gi irang ruling MLA singna khana khre haibasina Sanga Express Manipur edition gi ahan headline tawri pawasi Sanga Express English edition da box item oina masu sangduna phongli Dana Mazuri University gi mahairoi khudingda lupa lak amamam pinana ba wakat ki hearing zathakre haibasina sanalepa ki ahan headline tawri Manipur da anti drone nongmai sizina ba center na aya ba pire haiba pawna People's Chronicle gi ahan headline tawri kuki militant singna sizina ki ba ambulance leimu khongdagi ni haibasina Sanga Express English ki ahan headline tawri Drone attack numit mangani gi manungda action lokhot kadabani haiba kokomi gi pawna Manipur Mail Imphal Free Press Naharol gi thaudang gi ahan headline tawri pawasi Sanga Express Manipuri edition sanalaipak Isel Express kin anisube headline tawri aduga atei pawse singdasu ningthina phongba thengnare pawasi Tamenglong Times amasung Hills Hornbill Express da phongba thengnare drone attack national security da threat tawbana achauba issue oigadawri level ahum thokna thabak paikhatli haibasina Manipur News ki anisube headline oiri Kuki gi lup amana Supreme Court na semba commission da chief minister gi mathakta FIR register tawbina bawakat khre haibasina huyalan pawgi anisube headline oiri paw asi sanalepak ta su phongba thengnare CM Sindopan natraga suspended animation thambagi wafam ama kanna ngangna rakli haibasina pongna phangbi anisube headline tawri NSCN KNAB gi marakta Indo-Myanmar border da khuthokna khre haiba pawna Imphal Free Press ki anisube headline tawri Imphal Ukhru lambi gi kilometer kunthra hena sangba lambi NSIDCL na lising ani kundagi paikhalakliba ase thamapan gi manungda loisilagani haiba wafamna Sanga Express English edition gi anisube headline tawri pawase Sanga Express Manipuri edition People's Chronicle dasu phongli Tamenglong District Hospital gi matam kuinadagi ngaina raklaba dialysis unit ta mai phangdabagi samasya mayok naramba adu thamapan Tha asigi mapandagi mahausagum thabak hawragani haibasina Tamenglong Times ki maru eba paoiri MLA Dipu Gangmaina Noneda District Handloom and Textile Commission gi Textile Office ki Common Facility Center hangdokre haibasina Ganphu Mel da han headline tawri Raija asigi oina Senapati Jila da khwaidagi phaba college ani lairi literacy retana khwaidagi namely haibasina Hills Hornbill Express Senapati gi ahan headline tawri Kautruki drone attack Matung Staff Selection Commission na Combined Graduate Level Exam gi Sursanpur amasung Ukhrul Center kaktat khre haiba paw ama masu sangduna Manipur News da phongli Rajesh Thagachari Ganga aroibada maroiba paw Bishnupur jila gi Tronglawbida ngasi ayu koki militant singna bomb kaptharakre asok apan yawdi hari Manipur Police na Imphal iski bungbol kulenda thiyumbagi tabak chathabada yamlaba kujuklai kya phagale amasung academic sahil isingani kunmari kunmangagi oina National Means Cum Merit Scholarship Scheme gi application pisilapagi matam sarkarna tha asi kunthra phawba sangdokre pawlo jare